ꯀꯩꯅꯣ ꯂꯩꯕ꯭ꯔꯥ ꯚꯥꯏꯁꯦ ꯂꯨꯄꯥ ꯌꯥꯡꯈꯩ ꯆꯥꯝꯃꯗꯒ ꯂꯩꯒꯗ꯭ꯔꯣ? ꯑꯁ ꯂꯩꯔꯣꯏꯅꯦ ꯚꯥꯏ ꯀꯥꯏ ꯂꯨꯄꯥ ꯌꯥꯡꯈꯩ ꯆꯥꯝꯃ ꯂꯨꯄꯥ ꯇꯔꯥ ꯐꯥꯎꯕ ꯆꯨꯔꯨꯞ ꯊꯛꯀꯦ ꯇꯧꯕ ꯂꯨꯄꯥ ꯇꯔꯥ ꯐꯥꯎ ꯂꯩꯇꯦ ꯀꯗꯥꯏ ꯂꯨꯄꯥ ꯌꯥꯡꯈꯩ ꯆꯥꯝꯃꯅꯣ ꯚꯥꯏ? ꯑꯁ ꯚꯥꯏꯁꯦ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯈꯔ ꯂꯩꯔꯦꯅꯦ ꯀꯣꯛꯀꯁꯦ ꯌꯥꯝ ꯁꯥꯏꯅꯦ ꯚꯥꯏ ꯌꯥꯗ꯭ꯔꯦꯅꯦ ꯃꯊꯥ ꯑꯃꯨꯛ ꯁꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯚꯥꯏ ꯂꯥꯟꯁꯤꯁꯨ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯚꯥꯏ ꯌꯥꯗꯦꯗ ꯃꯊꯥꯁꯨ ꯁꯥꯏꯌꯦꯕ ꯁꯥꯔꯨꯅꯨ ꯀꯥꯏ ꯚꯥꯏ ꯀꯥꯏꯗꯒꯤ ꯃꯊꯥ ꯁꯥꯔꯨꯅꯨꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯄꯩꯁꯥ ꯇꯥꯟꯕꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯪ ꯅꯣꯏ ꯕꯥ ꯍꯖꯤꯔꯥ ꯁꯨꯗꯥꯏꯅꯦ ꯑꯣ ꯑꯗꯨꯗꯤ ꯅꯣꯏ ꯕꯥꯏ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯉꯣ ꯅꯣꯏ ꯕꯥꯏ ꯃꯇꯨꯡ ꯏꯟꯅꯔꯣꯅꯦ ꯑꯗꯨꯗꯤ ꯅꯪ ꯑꯗꯨꯝ ꯄꯩꯁꯥ ꯄꯥꯏꯔꯗꯕꯅꯤ ꯀꯥꯏꯗ ꯂꯨꯄꯥ ꯌꯥꯡꯈꯩ ꯆꯥꯝꯃ ꯃꯤꯉꯣꯟꯗ ꯍꯪꯉꯗꯤ ꯀꯅꯥꯅ ꯐꯪꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯤ ꯅꯄꯥꯡꯒꯜ ꯆꯥꯎꯔꯦ ꯑꯗꯣ ꯅꯪ ꯅꯁꯥꯒꯤ ꯍꯨꯃꯥꯡ ꯃꯟꯅ ꯆꯥꯒꯦ ꯈꯜꯂꯣ ꯃꯤꯒꯤ ꯃꯟꯅ ꯆꯥꯒꯦ ꯈꯟꯒꯅꯨ ꯚꯥꯏ ꯑꯩꯅ ꯍꯥꯏꯁꯦ ꯚꯥꯏꯒꯤ ꯐꯅꯕꯅꯤꯀꯣ ꯚꯥꯏ ꯁꯥꯎꯒꯅꯨꯀꯣ ꯑꯁ ꯚꯥꯏꯒꯤ ꯋꯥꯇꯥ ꯏꯀꯥꯏꯔꯦꯗ ꯚꯥꯏ ꯑꯗꯣ ꯚꯥꯏ ꯑꯩ ꯍꯣꯏ ꯚꯥꯏꯅ ꯐꯅꯕ ꯇꯧꯔ ꯚꯥꯏꯅ ꯐꯅꯕ ꯍꯥꯏꯗꯣ ꯑꯗꯣ ꯑꯩ ꯇꯧꯔꯨꯔꯒꯦꯅꯦ ꯚꯥꯏ ꯑꯩꯈꯣꯏ ꯕꯥꯗꯣ ꯍꯧꯖꯤꯛ ꯆꯠꯇꯣꯏ ꯇꯧꯔꯝꯕꯅꯦ ꯕꯥꯗꯣ ꯑꯩꯈꯣꯏ ꯕꯥ ꯆꯠꯄ ꯅꯪꯅꯕ ꯆꯠꯂꯒꯦꯀꯣ ꯚꯥꯏ ꯚꯥꯏ ꯆꯠꯂꯒꯦ ꯚꯥꯏ ꯚꯥꯏ